ngasi mori bu pawda naga village god and see makhoigi misam tar tharuk kuki da aroiba matam thakre naga misam tar bit humnigi manungda Sinnagadabani Manipur gi Rajya Sabha member khanbagi pikhal junta pana pangtolagani kuki militant sin nongmai kapsin na attack tor pe somtham bijay Manipur purki yegnabani kokomi kuki sing fazin du thambib naga tor putek ta kaida thadok trabadi makhoi da fazin du na thambib kuki sing adu transport tokragani haina and BTGNC Naga Village Guard Northern Command Roiba Matam Tharkli Naga Village Guard Northern Command ki publicity ki wingi charol mana hai May Traham the cookie refugee militant singer Marali Sadaba Naga Micham Kunbu Namduna Farga hostage Boina Tamki Bani Dubu Miyabi Benung seeing Duna Amadi Pau Pagdok Narga cookie civilian trate Hadoraki Adugi Manungda Tara Marina Exchange Tonurama Hum humanitarian ground da thadokibani adubu makhoine phajin kibana ga misam taruk adu khojiksu matam mafam marang khangdana leibaga loinena makhoigi maikai de gisap sa wafam amata phongdolak palaitri khangbi yaba khangnaga apil kayarak tawrubasu kuki refugees singi maikai degi marum sadaba wafam kaya phongdorak laga leire nagagi misam taruk sinaraknaba haribasu thawa saduna taptharaga mapung mari phadaba organization kaya amana mafam marang khangdaba warok kaya ama phongdok kakpa sina miyamda amukka hena koishaw na honba phahole hairi kuki militants singna fazin kiba naga misam taruk nimit humdigi manungda tekta kaidana masa masa ki baina Sinnagadabani karigumba fazin kiba miyoi sing adu sina phanglabadi tungda tolkadaba teksam punamak lengak asne pugadabani haina akanba warep ama lauduna lawphokre warep asing asi Eastern Liangmai Naga Sip Chairman Association Liangmai Naga Council Eastern Zone Kobru Range Liangmai Women's Wing Liangmai Naga Katina Ruangdi East Zone amadi Kangla Tongbi akoibada leiba CSO sing ngasi purup kaya ki miyoi kaya saruk yaduna makhatana village ki manakta leiba Anai International School ground da pangthokkiba solidarity protest wa prawari basi lapthokkibani wari basi mathakta Naga Micham ahum asi phawada senaba leilon wifi gi se biyawna senaba miyoi khudingmak chairak pigadabani KNFP gi leinari basu asi kudakta abrogate taw amadi government of India lalon wifi kharam wifi amadi akoibada jaga singda akanba combing operation sathagadabani kuki militant sing lusing bas sing loinabi deputy CM nemsak ki gen moral ground da masagi pham thadokadabani amadi lamdam asigi yelong sing amata oina punsin duna kuki terror sing mayokta leminasi haini waribasi lawki loinina punna warai panga yauna join member da masing asi Manipur governor amadi chief minister Pishan Khre masigi thor maduda saruk yakiba social activists asang kasana hai Naga Micham taruk phajin kibadu ngasiga thargan mitma pani suruwa phawba lengak na mating thokna karigumba thaba amata pangthokpa ngamdribasi Houjik leiba Manipur lengang si kuki militant singda nakoyana sagatli haina takpani kuki militant sing phajin kiba Micham sing adu kandaba natraga makhoibu phariba miyoi sing phanaba lengak na karigumba khongthang amata lakhatabana yamna pangdugi thong asimak puari munai dan lehorgani kuki kulai paiba sing matam amada hekta terrorist ki thabuk satharibasi makhata na tawdanaba para ama tabi hawdok dilamdam sigi hello purap sing asi ing tik namadi nungsi sanana ingmidabda sungam ngamloi haina mahang sumhat makhata na phongdokki ngasi thora maduda sarug yakiba kokomegi wangangroi santa ngahak pom hai central amadi state security force sing kurak hangda leiba mafam sing Naga Micham taruk phakiba thong asi central government gi sinmat khujil thorangni haibasi mayek sing takli lamdam sida anubu lengak lakpadagi irang asi loisilagani kalambadu ona tainaba lengak asi gi CM amadi deputy CM anina chathariba thong asi thajaningai oidre hainasu mahangna phongdokki Kogurons Liangmai Women Union Speaker Hinggatli Moyen Main Hai nga karisu khangjadraba Naga Micham phajin duna thamkiba sina lamdam asi leiribin pungkudimakta tangai phadaba leithapum khangandre Houjik phawba makhoibu phakriba kuladuda thiba humba thabuk sathaduna mara leba singdu phaduna matik saba serak pinaba honedriba karigino nongmagi waisara talaga ingmanung thakna honejariba isam sama miyoi sing asi phajinduna miyambu wahalaga government asi nungaiba pokli lengak na athu matamda mara leba sing adu phaduna aingi matungina serak piduna piu hanusu phongdokki ngasi thromaduda amukogi advisor Frai Lakpam Devan Makhan Kangpokpi Naga Forum gi president jurist
abon mai pori leimarol apunba meira paibi thawai mirel yauna tongan ba CSO ke akilusing basing saruk yaki State tongan naga tabasing kulsina kuki militancy ng asinang may ground kaya kapsila kre hairi press ng pangmupag matungin na high full district kilitan police station nung na mangkong se putang asi ayupong minitarum tabu matamda kuki militancy nung may kapsila kre hairi makata ng Kangpokpi district New Kathel Manbi police station kwanba nakakul ama wari Pangring Lon Part 1 da sugasi nung tilpong ahum tamatam tabada tinkai kolenum de kuki militancy nung may ground kaya kapsilak kre nung may kapsilak pagik thogtok asi thogdok pa asogapan yaukide hairi songthang bize mahak masamana tronglawbi mihat adu tikatpada uphangle hairiba investigation adu miyamda phongna thamnaba thakibon mit mangangi matam du sukhibuga kokomini mahakpu Manipur purupki yeknaba traitor amadi proxy war sigi collaboratory haida phongdok kre Kangpokpi district Leilong Rifle Village the Cook militants na fact Naga Micham Taruk ki matang Houjik su mari makong khang na High State Home Minister Govindas control na phongdok kre NCC National Cadet Corps Imphal Sinduna NCC acted kap Hogdokpagi sarga khiba Sarski Sarju Puria Home Minister Govindas control na pangni singi wahang pakom biduna state sida ing tappa amasung tangdu Purangnabi dama phajin duna thamliba Micham sing tek kaidun thadokpi haina appeal tawki mahang hai ki kuki kulai paiba sing leilon wifi village tha chi trong de phaki banaga Micham taruk ki matang da sabsaba khangdum dama security force na musum government agency letana operation sathari adu Houjik phauba Micham taruk ki matang mari makong amata khangba ngamdri makhoi phajiliba singi miyoibigi minungsi yengduna kudakta thadokpiu Central government na otpa yabo olaga lamdam sigi miyam asi ngasidi khangbungam ngambagi thongna lerektre sahing saba nongsagi matau loduna lebak asi kanaba honagani haina amuko All Manipur United Club Organization ki president Sanjay Soroi khaibamna phongdokre ngasi amuko MSA poirei lemaro lemara mera paibe pun Manipur amoba ma sekhor ki biyeng makhada pungsup ba laikai Women Welfare Association sinduna Tronglaw with the Pilbangani, young Miss Mung Kukim Lieutenant, Amadi, CRPM, Hat Kibatongo, and the Pongdokuna, Takel, Maning Laikai, the Pumkiba, Pocket Me Pump of Masida, Mahana Pongdo Kibani. Special episode of Big Powder. Infal West is district Kabaddi tournament, Champion Oikre, KSGO, Shadow, PRC, Semifinal Sankre, KSO My Parkre, Kelly, Ria, V2 area. Elina semifinal Sankre FC rank Dina Traubani Sinodam Tuiduna Table Gi Anishuba Mapamda Gali Infal East Kangla Sagulmang the Labor Neta Playground Satarikliba Ahanba Junior Boys and Girls Case Prize Inter District Kabaddi Namisin Kunturpasi Visin Kiba Loinana Infal West District Na Nupa Animaki Champion Oikre Mga sub NCA Boys Under 14 one day trophy sing kumang kontrungsing si sanakiba quarter final match singda KSDO Kyamgai Sedo Thang Mayvan amasung PTRC Pasway Part 4 Mai Paktuna semi final Sankre District Asigi Literary and Sporting Organization Lipto Hianglam Wagai Sinduna Organization Adugi Kangsing Manakta Laiba Samura Lakpam Yoksendra Gaurasendra Mandapta Satari Batar Kuntaruk Suba Rambam Samand Ningtingba Numit Lake Kam Knockout Kendra Wise Open Kang Tournament Ken Sanikiba Mesta KCO Kaisamtong Bagabati Kangkut Wabgai Panzil Tramari Tarukta Matiba P. Cray Matang Simi Fonga Tongan Ba Pau Section Pau Commission